NPP na luchingba lenga khagtana coalition gi chana kanglon ningthina ngak pangamgani haina Manipur gi deputy chief minister su oidiba National People's Party gi luchingba Yumnam Joykumar na phongdokre wafamasi ngasi oinam kendra gi intending candidate iringbam Nalinina party sida yawrakpaga mari lenena iroi sembada leiba mayolda pangthokhiba taramna oppagi thoramda phongdokibane mahakna makhata na haikibada NPP na Meghalayada coalition lenga chalaibada ningthina party kayana punna thabak Lengak Paiminari, State Asida Coalition Paiminaba Haurapada, Command Minimum Program, Semhaudabana, Nungai Tabakara Tokli, Asigumba, Awabakaya Tingnakibana Hojikti, Karina Quida Gifani Hibasu, Kangbangamle, Lakada Riba, Mikal Asidadi, Party is in a single largest majority Oiduna, State Asida Coalition Lengak Semgani Hibagi Tazaba Chaunale, Party Asida Hananupi candidate Leram Dabatu, Nasidagi, Nupi candidate Namachanglapa Asina, Hanadagi Hena Party Asigi Mapangal, Kankatalagane, Ta Sigi Tarada. Su lamsang kendragi candidate oigadaba miyoi ama party asida changlaklagani party is nanupi amade youth singbo ahen bathauna pina ba honare national youth president fauba state asidagi nupina oihale abspa gi matang dasu party asina yaning de haiduna parliament ta lauri haike party saidagi aigi saidagi su sigi matang saida koidana mate chauna pangma mani aigi azaba lega aduga amoromda kitang sigi kano sigi occasion se sigi dor chance oi kitang chu bakale sida tonri ba muji campaign tawra sida amna amso do pangani kano to bagi su kari akoina sukani ada kani adu amoromda coalition government da sabina ninde ai bene siyo mayamo to tabino adu masigi haina wani Coalition government kamaino chakari salo ya bisini masidi yamna kupna khanaga to godawni hogiba coalition government da ekoi NPP party ki su soyo mayamam le ngarang na da discussion to da ai zanbi national youth president of march na su hoga nang ni su yo ekoi da to common minimum program ji ya long de ba adi eno to hoga kari to ya yani Thauramada Nauna parties the Yoroklaba Oinam Assembly constituency gi Han and Mele Oiramba, Laikidraba Dr. I. Ibohan Bigilvenabe Iringbam Nalinina Haikibada, NPP na Awang Nopok State Kidama Kaliba Amade, Regionalism gi Mediangda Politics Dobana parties that Yaunaba Fidep, Kiendra Gimiam Kanaraga Lobune, Mikalda Miam Napamihut Oina Tagat Biraklabadi, Soidana, Nupi Sing Yaifa Tarang Sing, Henamapangal. Kalhanaba hotnagani hainasu phongdoke nupi bo awang bathakta miyamna ikai khumna haningbagi wakhal sulai nupi singsu mapal thoktuna kari karam bathabak tawduna punna hingminaba yagadage haiba singsu yengsingani haike aina nupi singu yamna awang bathakta leiba awang bathakta miyamna bebar tawhiba yamna pamjai phanabak haiduna su nupiga nupaga samaja sida Nupina, Nupadagi, Hasitang, Yang Bada, Hingmina Bada, Ubada, Sontabamana Udibase, Imung Manungi, Akuk Atai, Men Bada, Punsiasi, Ayam Nupina, Lenbagum Toribase, Yaribakai, Mapan Topuna, Masa Masagi, Miyamogi, right to Sidinadana, Mapan Tokana, Karikaram Toraga, Sokat Bakungtanga. Pada mating panguna hingminaba yagadage haiba adumba policy program da maruina khana nei na saduna aina nupi sigi damakta angamba